Thaina mamangaida Chandapur kauba khungang amagi manakta itop-topna yum ama tarami. Yum asida Bimala mapuroibaga macha mamauga pulap leminarami. Bimala chahi matangna ahal oisalakpana suba nomba kya ngamlamde. Ima na chat khutpa wabanina almiragi sodo engonda sinaro nundang thongnaba ching hawai khara su lauthokada leye. Bema ai sidri hingliye ai na hingli phauba ai gi so singse kanamata da sinaroi ai nangna mathau taba singdo kai no hairo ai puthораkke kari ahal no sibo siramda yeuro phauba macha mamauda pochai amatta sinaningdri sibo leiramu ai porakke cheng hawai do. Bimala cheng hawai puthoraktuna nongmagi chara tamna mamau nupida pirammi. Bema se pochai singse amatta manghandana yam haina thongadabani ko. Ima su panabado khara lepo hakchangna nongmagi khara sokchilakpaduda ima na pochai macha da panana leiradi amukka hena masado sokchallaniye. Hey tumin leiru ibema nangna pamlido aina loina khangi aina sikhraga nangna so singse pairaga tawningbata tawdana nungaina pangi haina khallido madu aina sungoi oihalloi. Bimala nongmagi ahal oisalakpana chatpa khotpa ngamlaktabadagi phamda taaduna leirammi. Mahakna phamda taaduna leirabasu mamau nupibu panabadi toklamde. Asumna numit kharani leiriba matungda Bimala lai leibakta khuya chalammi. Baba, chak lore cha thoro lao. Hoi. Karino ne bema nga thongbasidabu thau asuk yamna hapchalisibu natte thau sibu dukandagi free da pirakpa natte ye paisa pidna leireni ye. Haima Baba idi baba na thau khara namtak tawraga chaba pambaduda baba chaba yanaba haina thongleini ye. Hey, nachin khumganu tuminna leiru thau da nga taurira natraga isingi mahutta thau oina hapchaleira khangdrene. Haima akhoi baba sibu kidawragine ngasi ima tawna kanna isau langkhalaisina. Hey, haijang dagi thau ado lokthoucho aduga madugi thau aduna numit nini humni haijang thongadami khanglaba. Kari haijang dagi thau lokthok toiba aduga madugi thau aduna mu numit nini humni su thongdoiba kidawragine akhoi baba sibu ngasi maong ama itau tawri sibu. Kari mo muru sondana leirige aina hairido chakum changdana sachat tawru chocho. Hoi baba. Laikhidraba Bimalagi mapuroiba Chandrakanta yamna ing tapchaba kanamatada wa kanna ngangjadaba miyoi amani. Adubu mana ngasi tawthorakliba mawong matau ado macha mamawna ubada angakpa phawbaga loinana akiba amasu phawrammi. Hai bema Kai haige baba kedawba yaurage. haijang na pise asuk yamna leise leise kidaubino natte paisa sibu upalda panbra haiba. Haima baba kaisu yamba natiye chara anigi haijang na pitani khamen asinbi sidi baba na yam pamjabaduda aina sum khara yamna laisalakpaniye. Kanana haino asinbaka amatta hainade ai charoi handokoloina. Haima asin arak hainadabadi imani aduga ngasi baba na charoi hainade haisina mu kedawraba jatno ne. Hey, aina haise tadra charoi haidi amutta charoi. Chandrakantagi matau ado ubada thoibi kibada amuk toiba loirammi. Laikhidraba manembokki atma ado makubokta changduna leire haibase chapchana khanglammi. Thoibi tawpham khangdadana mapuroibagi manak chattuna makubokna tawriba matau ado mapuroibada loina tamlammi. Tamo baba se baba natiye. Kaino ne thoibi nang nangli dubo baba bu baba natte haisibu natte nangbu kedawba yaurage. Natiye tamo aina haidise achumbani baba se baba natte imaniye. Imana laikhidraba matungda imagi atma do baba da changduna leiriye. Kaino ne thoibi nang haidubu adubu oiba yaba warane. Maniye tamo aina haidise asengbani baba se hana asumna tawramdabani haujik tawriba matau ase chapchana hana imana tawramba matau aduni tawrise ngasidi ai chapchana khanglabani. Aisu khallimi baba se handak hanaga iman manade haina ado hujik kedausi haibno.
ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯟꯊꯣꯛꯄꯅꯤ ꯏꯃꯥꯁꯦ ꯍꯤꯡꯂꯤꯉꯩꯗ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯄꯦꯟꯗꯗꯅ ꯁꯤꯈ꯭ꯔꯒꯁꯨ ꯚꯨꯠ ꯑꯣꯟꯗꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯣꯠꯂꯤꯌꯦ ꯇꯥꯃꯣ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯅ ꯀꯔꯤꯅꯣꯃꯇ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯕ ꯇꯥꯔꯦꯌꯦ ꯑꯃꯔ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯀꯌꯥ ꯊꯧꯁꯥꯔꯝꯗꯦ ꯑꯁꯣꯝꯗꯅ ꯕꯤꯃꯂꯥꯒꯤ ꯑꯥꯠꯃꯥ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯄꯨꯔꯣꯏꯕ ꯆꯟꯗ꯭ꯔꯀꯥꯟꯇꯒꯤ ꯍꯛꯆꯥꯡꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛ ꯏꯁꯥꯅ ꯏꯁꯥ ꯀꯩꯗꯧꯔꯤꯕ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯅ ꯐꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯤꯃꯥꯡ ꯄꯣꯃꯥꯡꯗ ꯆꯣꯞꯄ ꯇꯥꯔꯦ ꯕꯕꯥ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨꯋꯣ ꯑꯩꯅ ꯃꯣꯏ ꯇꯥꯃꯣꯗꯁꯨ ꯍꯥꯏꯔꯤꯃꯤ ꯑꯐꯕ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯧꯆꯣ ꯍꯥꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯃꯂꯥꯒꯤ ꯑꯥꯠꯃꯥ ꯑꯗꯣ ꯆꯟꯗ꯭ꯔꯀꯥꯟꯇꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ ꯍꯩ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯀꯅꯥꯒꯤ ꯀꯔꯤ ꯃꯥꯏꯕꯤ ꯄꯨꯔꯛꯇꯣꯏꯕ ꯅꯪ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯪꯉꯕ ꯊꯣꯏꯕꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯆꯪ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯗ꯭ꯔꯗꯤ ꯑꯗꯨꯝ ꯌꯦꯠꯇꯨꯅ ꯂꯩꯇꯥꯔꯦ ꯈꯟꯗꯨꯅ ꯊꯣꯏꯕꯤ ꯂꯧꯁꯤꯡ ꯑꯃ ꯇꯧꯔꯝꯃꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄꯇ ꯅꯠꯇꯅ ꯕꯕꯥꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯆꯪꯗꯅ ꯑꯍꯟꯁꯤꯗ ꯋꯥꯍꯟꯕꯤꯔꯤꯁꯤꯕꯨ ꯏꯃꯥꯕꯨ ꯂꯥꯏ ꯂꯩꯕꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯅ ꯂꯩꯕ ꯍꯩꯅꯗ꯭ꯔꯣ ꯑꯩ ꯑꯐꯥꯎꯕꯤ ꯍꯩꯄꯥ ꯁꯥꯒꯅꯨ ꯅꯪ ꯆꯥꯛ ꯏꯟꯖꯥꯡꯗꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯊꯣꯡꯕ ꯍꯩꯇꯦ ꯑꯗꯨꯒ ꯑꯩꯕꯨ ꯂꯥꯏ ꯂꯩꯕꯥꯛꯇ ꯄꯣꯊꯥꯔꯨꯆꯣꯒ ꯍꯥꯏꯅ ꯏꯃꯥꯅ ꯍꯛꯆꯥꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔ ꯐꯥꯎꯕ ꯑꯗꯨꯝꯅ ꯑꯣꯠꯂꯗꯤ ꯑꯩ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯅꯪꯇ ꯚꯨꯠ ꯑꯣꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣ ꯊꯣꯏꯕꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯝꯃꯤ ꯃꯁꯤꯅꯤ ꯑꯩꯅ ꯅꯍꯥꯟꯗꯩ ꯄꯥꯝꯂꯤꯁꯦ ꯅꯪꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯥꯏ ꯂꯩꯕꯥꯛꯇ ꯂꯩꯔꯨꯔꯒꯦ ꯕꯦꯃꯥ ꯅꯪꯒꯤ ꯂꯧꯁꯤꯡ ꯑꯁꯦ ꯊꯕꯛ ꯀꯥꯟꯅꯔꯦꯍꯦ ꯅꯪꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯄ ꯁꯥꯖꯅꯗꯨꯅ ꯆꯠꯈꯤꯕꯗꯩ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯥꯠꯃꯥ ꯑꯗꯣ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯌꯦ ꯍꯩꯃꯥ ꯕꯕꯥ ꯅꯪ ꯏꯃꯥꯗ ꯍꯤꯡꯆꯥꯕꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯏꯃꯥꯅ ꯇꯥꯔꯝꯂꯗꯤ ꯁꯣꯏ ꯇꯥꯔꯦ ꯕꯕꯥ ꯅꯪ ꯍꯥꯏꯗ꯭ꯔꯗꯤ ꯃꯗꯨ ꯅꯨꯄꯤꯗꯨꯅ ꯁꯤꯗ꯭ꯔꯤꯉꯩꯗꯁꯨ ꯑꯣꯠꯄ ꯁꯤꯔꯒꯁꯨ ꯑꯣꯠꯄ ꯑꯩꯕꯨ ꯀꯌా ꯋꯥꯍꯟꯈ꯭ꯔꯦ ꯈꯪꯂꯕꯣ ꯍꯩꯖꯥꯡꯁꯦ ꯊꯨꯝ ꯑꯁꯨꯛ ꯌꯥꯛꯂꯤꯁꯦ ꯅꯣꯏ ꯅꯄꯥꯅ ꯂꯩꯔꯛꯄ꯭ꯔꯣ ꯍꯥ ꯅꯉꯣꯟꯗ ꯑꯃꯨꯛ ꯆꯪꯂꯕꯣ